Kuki lamhenbisingna yumi kai tumna mai thadokraga makoina natte harakli sanathoi me huming lisingani kungo humdoidigi kuki narco terrorist na kangpokpigi sar hazar da leijaba yumi kai maina tumna thadok pibadigi thawai hingna balanje naraktun haujuk shakmai gi khurkhul mandapta hangma relief camp na sangjapam lawdun leirakli ba miyo me gi mathakta kuki lamhenbisingna on khalaktun FIR launch torakli basi angpa phawi hadi हाइरिबे थाउदु ओसिग मरी लेना ngarang sakmai gi relief camp na sangju pham larok libe sing yaning da phungtok tuna wokat khongjang sanction kriyadi su extension gi mari lena center na condition thamduna Kuki su group sing wari sanarba yaroi ZCA hawkibi ticket ani rom digi hawduna India lenga amadi Kuki militant group sing suspension of operation su tangkak ngai na kuyek pina duna extension tawduna lakhiba du makhata na su extension gi mari lena Ministry of Home Affairs MIC amadi Kuki su group sing wari sanabigi thabuk satribasi India lenga ki maike digi mangjong na condition thamduna wari sanabigi thabuk sathabi yaro hena zomi sip association ZCN akan mu wapam phongdorakli Myanmar junta gi maike digi rebels na control tawba town sing the year strike sathakri Myanmar junta gi maike digi awang thangwa san state ki rebels sing na lakshin kraba nongkhio town bu amukhana makoina control tawna balaw hotnarakpagi manungsana tang National Liberation Army TNLA na khudum chanduna ladiba kokme town year strike sathakri junta gi maike digi misam sing satharakli year strike asina nongkhio township teki rebel sing adu satkina ba pressure pirakpani haina observer sing phungdok narakli Assam pokminadaba manaw nupa ani hatpigi punsi ki phadok pikre mamang se ki December da ma ka pokminadaba pikliba manaw nupa ani hatkibigi maral da Assam gi Udalguri district ki court amana miyo ama punsi ki phadok pikre Education amasum defense animaki warol taraba matung Udalguri gi district and session judge SS Diurina Rai Nira Sharma ko wasai taraga mapan surba equis adun English ngani ga kunga mari gi December kunda ma ka pokmina da ba manaw nu pani do school satpigi lambida forest area mar puraga makuri lentha tuna hakibani matungna makhoi gi mama mapa na police da missing report ama thangalakpadi gi thibigi thabuk sathabada Gaurav amasum Kaushik Sharma ko wonu pamasa ani du gi asi baksang sing mathangi numita torel ama gi manakta gi pakki crime assistant ki ba tha ohum gi manungda police na charge thangatpaga loidana case asiki wayel fast track mot sathabina ba court ta hajaki laikhidraba no pamasa ni do mathang sina class 6 amasum class 5 tamlibani hari Central Agricultural University na lokhaliba thabak sing governor da pawdamkhre Central Agricultural University CAU Imphal na pekhaliba tungan ma thorang kya gi matangda university sigi Vice Chancellor na Governor Ajay Kumar Bala da pawdam duna khankri Central Agricultural University CAU ki BC Dr. Anupam Mishra ngarang Rasbon da laktuna Governor Ajay Kumar Bala ga unaduna university isna lokhaliba tungan ma thorang kya gi matangna pawdam ki Central Agricultural University na handak tungan bi area sing maru oina nutrition health economic nutritional economy madi health indicator fagat hanabagi matang mai pakna thabak sing tawba ngomkhiba madi paikhat kadaba thabak sing gi matang mek sing governor khanki loinana university sina academic lamda lokhatliba thabak sing ju khanki governor Ajay Kumar Balana university sina academic amadi atai hiram kya da mai pakna lokhatliba thabak sing musing thaba loinana makhata na child health masung nutrition gi lamda makhata na lokhat piya thabak sing lokhat hanimgi gi apa matamki amaromda este kendra na lusing uripok apun madluki miyoi taruk na saba miyut kangbu amanasu ngarang Governor Ajay Kumar Balaga Rasbon unaduna uripok assembly constituency gi miyam na mayuk naribu khudong sadaba kya gi matangda memorandum ama piduna khudong sadaba sing asi khonbina bataksingkhri memorandum aduda kendra sigi manungda lairiba lambi singda asoba concrete sing leibana miyam gi sarok sing khudong sadaba mayuk nariba kendra sigi manungda lairiba street lamp sing yadaba madi asoba gari kya yumlak khulaki lambi singda satpana sarok sing sauna khudong sadaba mayuk nari haina governor khanki governor na mute kangbu du gi wafam sing pukning sang na taba goinana mari lena ba authority ka tanaraga lokhat piya ba thaba athuba lokhat kini haibigi thajaba pikhi hadi Amaromdana Lining Thau Sanamai Temple Bona Khelsang Lon Academic Certificate Course Haldokri Khelsang Lon Loisang Lining Thau Sanamai Temple Bona Sinduna Tha Taruki Oigadaba Khelsang Lon
Astrology Academic Certificate Course 2025 haudoqpagi thoram ama ngarang haying khongban upong yumpham da leiba Lainingthau Sanamai Temple Board ki complex ta pangthokre hari thoram adu Lainingthau Sanamai Temple Board ki board member Kaisam Ibom Sa Mangang LSTV ki member secretary Maisnam Sibadata Luang amadi LSTV ki board member Namoizam Tombana Singbana saruk yakhi thauram ga mari lenana LSTV ki member secretary Maisnam Sibadata Luang phongdorakpada khelsang lon loisanga si Sanamai Laining asi sakhonaba manglomna sangsinanaba lamai ama hangmani haina lobi he LSTV ki nauna purakpa board asigi thabagi kanglon asi ahanba khong thangjilakpada miyang ahumna thambaga ngasi phawba lepa leitana thangjilakli bu khong thang asi Laining asi bu manglomna punaba phirep ama loraga principal amagi makhara thabak tawri heri amaromdana Union Cabinet na National Sport Policy 2025 ayaba pikhibaga loinana ELI scheme su ayaba pikre Laibas sport ki powerhouse ama ohenanaba panamda puthokpa National Sport Policy 2025 Union Cabinet na ayaba pikre amaromda manufacturing sector da job creation tawba thabak piba mari social security pinabaga mari leinana puthokpa employment link incentive ELI scheme su cabinet ayaba pikre agency ki paunai Prime Minister Narendra Modi na siya lawduna ngarang pangthokiba Union Cabinet miphamna sport ki lamda lewa sigi anauba mayona mapurana mamadi mipung khudimak sport ki kuthangda empower ta honana ba panamda puthokpa National Sport Policy 2025 yaba pikre hana leijanaba National Sport Policy 2001 muthalaga anauba policy asi sanaduna lewa si global sporting powerhouse ohenbaga loinana kumja English ngani ga kunthra ka taruki Olympic yauna international sporting events in mating labor lewa sigi sanaroi kaya puthokna bigi panamda anauba policy si semani National Sport Policy 2025 ta masangwaiba points singdi excellence on global stage sport for economic development amasum sporter for social development sports the people's movement integrations with education NEP to 2020 amasum strategic framework haiba hiram singa sida kanaba miyeng thamni excellence on global stage haiba sida maruoina sana khona baga sunagadaba angang sing masak khangdokpa loinana makhoibu piklingai digi hona makhong somdun afaba sanaroi ama ohenanaba semgatpa rural amadi urban areas sing sport infrastructure sing semgatpa loinana competitive league amadi competition sing pangthokpa yawri masidana tana training coaching na singba punamak world class pangthokpa National Sport Federation ki thabak thoram sing fogat hanu yawri sport for economic development haibasida sport tourism promote tawba India the international event kya purakna bo honaba sport manufacturing ecosystem mapangal khalanba startup promote tawba entrepreneurship sector fogat hanba yawri sport for social development gi matangda politician lokot kadaba thabak singda sana khona bagi lamda nupi weaker section tribal community sing person with disability sing hena sargi hanana bo honaba yawri masidana tana aikoi gi hana gi leijaramba yellow masana sing yokhatpa sport pu education gi mari leinahanduna career option ama ohenba amadi mapa lewakta leidibi Indian sing bu sport ki kuthangna mari singbat pe yawri sport as a people's movement gi matana lewak sin mathungna mipung kudimak masamo phana thamnaba panamda community level sport events sing bangtokpa school college amadi workplace sing da masamo phana thamnaba overall kya iduna khangan ba madi sport education fokat hanaba physical education gi oja sing thina train tawba yawri integrations with education NEP 2020 the National Education Policy 2020 ga National Sports Policy 2025 ka sushin hanba school curriculum the sports hapa yawri strategic framework ki matan sport governance ki regulatory framework ama semba state amadi union territory singna makhoi ki leijariba policy singa National Sport Policy 2025 sushinana thabak singna khotpa sport pu promote tawna bo hona bada ministry singa amadi department singna puksiel singna thabak tawbi wafam sing yawri amaromda manufacturing sector da job creation tawnaba thabak phanganaba mari social security pinaba panamda puthokpa employment incentive ELI scheme su Union Cabinet ayaba pikhi yamasigi matang na miyoi kaya thabak phanganaba panam thamli maru oina manufacturing sector da lupa lakh crore ama khangna sahi ani da miyoi crore 3.5 thabak phanganaba panam thamli mitop khandok tana mikok thiba asumba khongthang oiroi sanjoi ahanthem Kanglon kaina sangsil khibi illegal immigrants sing hana
ꯈꯟꯗꯣꯛꯇꯅ ꯃꯤꯀꯣꯛ ꯊꯤꯕ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯁꯟꯖꯣꯏ ꯑꯍꯟꯊꯦꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯝꯖꯥ ꯏꯪ 2023ꯒꯤ ꯑꯦꯄ꯭ꯔꯤꯜ 1ꯗꯒꯤ ꯃꯤꯀꯣꯛ ꯊꯤꯕ ꯍꯧꯅ ꯔꯦꯖꯤꯁꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯤꯇ꯭ꯔꯟꯁꯣꯏ ꯀꯨꯃꯥꯔꯅ ꯊꯣꯛꯈꯤꯕ ꯅꯣꯇꯤꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯁꯟꯖꯣꯏ ꯑꯍꯟꯊꯦꯝꯅ ꯊꯥꯗꯣꯔꯛꯄ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯍꯥꯟꯅ ꯈꯟꯗꯣꯛꯇ꯭ꯔꯕꯗꯤ ꯑꯆꯨꯝꯕ ꯁꯦꯟꯁꯁ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯌꯥꯝꯅ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕ ꯏꯁꯨ ꯀꯌꯥꯅ ꯊꯜꯂꯕ ꯂꯝꯗꯝ ꯑꯃꯅꯤ꯫ ꯏꯁꯨ ꯑꯃꯒꯤ ꯃꯊꯛꯇ ꯏꯁꯨ ꯑꯃꯅ ꯅꯜꯂꯒ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ꯫ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯉꯝꯈꯩꯗ ꯆꯥꯎꯅ ꯁꯤꯡꯅꯗꯨꯅ ꯂꯩꯕꯒ ꯂꯣꯏꯅꯅ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯑꯄꯥꯝꯕ ꯃꯥꯡꯁꯤꯜꯂꯛꯇꯨꯅ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯥꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯦꯟꯅ ꯄꯥꯝꯅꯔꯛꯄꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯁ꯭ꯇꯦꯠ ꯑꯣꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤꯖꯧꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯨꯀꯤꯂꯦꯟ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯇꯥꯟꯗꯨꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯤꯇꯩ ꯐꯨꯔꯨꯞꯇ ꯑꯇꯝꯅꯅ ꯂꯥꯟꯗꯥꯗꯨꯅ ꯃꯤꯆꯝ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯇꯨꯅ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯕꯛ ꯉꯁꯤ ꯐꯥꯎꯕ ꯆꯠꯊꯗꯨꯅ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯉꯁꯤ ꯐꯥꯎꯕ ꯄꯨꯔꯛꯇꯅ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯡꯅꯔꯛꯄ ꯉꯝꯗꯅꯕ, ꯃꯅꯤꯄꯨꯔꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕ ꯉꯝꯅꯕ ꯑꯃꯁꯨꯡ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯁꯦꯐꯒꯥꯔꯗ ꯐꯪꯅꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 3 ꯁꯦꯝꯗꯣꯛꯄ ꯌꯥꯗꯕ ꯑꯁꯤꯁꯨ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯑꯣꯏꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯀꯔꯝꯕ ꯃꯤꯍꯨꯠ ꯈꯟꯒꯗꯒꯦ ꯍꯥꯏꯕꯁꯤ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯋꯥꯠꯂꯤ꯫ ꯃꯁꯤꯅ ꯂꯝꯗꯝ ꯑꯃꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯔꯤ꯫ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯈ꯭ꯔꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯑꯆꯧꯕ ꯋꯥꯊꯣꯛ ꯀꯌꯥ ꯄꯨꯝꯕꯅ ꯃꯥꯌꯣꯛꯅꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯗꯕꯒꯤ ꯃꯊꯛꯇ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯥꯎꯟꯗꯔꯤ ꯐꯦꯟꯁꯤꯡ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯈ꯭ꯔꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯅꯤꯡꯊꯤꯅ ꯃꯁꯛ ꯈꯪꯗꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯗ꯭ꯔꯤ ꯍꯥꯏꯕ ꯑꯞꯗꯦꯠ ꯃꯌꯥꯝꯅ ꯊꯝꯖꯔꯤ꯫ ꯑꯗꯨꯒ ꯇꯦꯟꯇꯪ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯒꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯝꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫